ꯄꯨꯝꯅꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯁꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯈꯨꯜ ꯑꯃꯗꯅꯤ ꯅꯨꯡꯁꯤꯊꯣꯏ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯁꯤꯊꯣꯏꯁꯤ ꯃꯌꯥꯝꯅ ꯌꯣꯡꯆꯥꯛ ꯄꯥꯝꯅꯕꯗꯒꯤ ꯃꯥꯅ ꯄꯥꯝꯕꯅ ꯈꯤꯠꯃ ꯍꯦꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯅꯨꯡꯁꯤꯊꯣꯏꯅ ꯌꯣꯡꯆꯥꯛ ꯆꯥꯃꯟꯕꯒꯤ ꯉꯁꯤꯁꯨ ꯅꯨꯡꯁꯤꯊꯣꯏꯗꯨ ꯌꯣꯡꯆꯥꯛ ꯆꯔꯣꯡ ꯑꯃ ꯌꯥꯟꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯃꯥ ꯊꯕꯥꯗꯨ ꯃꯆꯥꯗ ꯌꯦꯡꯂꯤ꯫ ꯅꯨꯡꯁꯤꯊꯣꯏꯅ "ꯀꯩꯅꯣ ꯏꯃꯥ ꯑꯗꯨꯛꯃꯅ ꯌꯦꯡꯂꯤꯕꯗꯨꯅ? ꯑꯩꯕꯨ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯗꯧꯅ? ꯅꯠꯇ꯭ꯔꯒꯅ ꯅꯆꯥꯏꯒꯤ ꯐꯖꯕꯁꯤ ꯎꯕꯗ ꯉꯥꯎꯔꯤꯔꯣ?" ꯊꯕꯥꯅ "ꯏꯁ ꯌꯥꯝ ꯐꯖꯔꯦ, ꯍꯧꯗꯣꯡ ꯍꯅꯨꯕꯤ ꯍꯦꯛ ꯃꯥꯜꯂꯤ꯫ ꯅꯠꯇꯦ, ꯀꯔꯤꯒꯤꯅꯣ ꯍꯩꯋꯥꯅꯤ, ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯣꯡꯆꯥꯛꯇ ꯁꯨꯝ ꯂꯩꯔꯒ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯅꯍꯥꯜꯗ ꯂꯩꯔꯛꯄꯒꯤꯁꯨ ꯙꯃꯥ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯅꯤꯗ." "ꯑꯁ ꯏꯃꯥ, ꯊꯥ 2-3ꯗ ꯉꯥꯏꯔꯕꯅꯤ ꯌꯣꯡꯆꯥꯛ ꯃꯇꯝꯁꯤ ꯂꯣꯏꯈꯤꯗꯧꯕ, ꯑꯗꯨꯅ ꯄꯦꯟꯒꯩ ꯆꯥꯍꯧꯗꯣꯏꯅꯤ." "ꯍꯩ, ꯂꯩꯁꯥꯕꯤ ꯌꯣꯡꯆꯥꯛ ꯃꯅꯝ ꯅꯝꯕꯤ! ꯃꯤꯒꯤ ꯂꯩꯁꯥꯕꯤꯅ ꯊꯩꯅꯕꯗ ꯆꯤꯡꯍꯤ ꯁꯝꯕꯥ ꯂꯥꯡꯕꯒꯤ ꯃꯅꯝ ꯅꯝꯃꯤ, ꯅꯪꯅ ꯌꯣꯡꯆꯥꯛ ꯑꯄꯨꯝꯕ ꯃꯅꯝ ꯅꯝꯃꯤꯅꯦ." "ꯅꯝꯅꯤꯡ ꯅꯝꯁꯅꯨ, ꯃꯁꯤꯁꯨ ꯁꯦꯜ ꯇꯤꯡꯒꯩ ꯂꯩꯔꯒ ꯆꯥꯕꯩ ꯃꯅꯝꯅꯤ꯫ ꯏꯃꯥ, ꯑꯩꯗꯤꯅꯦ ꯁꯣꯔꯣꯛ ꯆꯠꯄꯗ ꯃꯤꯒꯤ ꯑꯃꯥꯡꯁꯪ ꯃꯄꯥ ꯂꯥꯟꯕꯗ ꯌꯣꯡꯆꯥꯛ ꯃꯅꯝ ꯅꯝꯕꯁꯦ, ꯑꯁ ꯆꯥꯛ ꯑꯗꯨꯝ ꯂꯥꯝꯃꯛꯏꯕꯣ." "ꯑꯁ ꯊꯥꯕꯒ ꯉꯝꯗ꯭ꯔꯦꯗ, ꯌꯥꯔꯦ ꯉꯥꯡꯉꯛꯑꯅꯨꯀꯣ, ꯏꯃꯥ ꯌꯥꯝ ꯍꯪꯒꯣꯏ꯫ ꯀꯔꯤꯅꯦꯅ ꯉꯥꯡꯉꯤꯅꯣ ꯈꯪꯗꯦꯅꯦ, ꯌꯣꯡꯆꯥꯛ ꯆꯣꯞꯄꯤ, ꯌꯣꯡꯆꯥꯛ ꯃꯥꯟꯕꯤꯁꯤꯗꯤ." "ꯏꯃꯥ, ꯀꯩ ꯍꯦꯟꯖꯥꯡ ꯊꯣꯡꯉꯨꯒꯦ?" "ꯅꯧꯄꯥꯅꯅꯦ ꯔꯧ ꯃꯆꯥ ꯃꯆꯥ ꯂꯩꯔꯛꯄꯅꯤ, ꯑꯗꯨ ꯑꯣꯏꯅ ꯍꯦꯛ ꯇꯥꯎꯔꯒ ꯊꯣꯡꯖꯤꯜꯂꯣ." "ꯐꯔꯦꯗ, ꯑꯩꯅ ꯂꯩꯔꯛꯏꯕ ꯌꯣꯡꯆꯥꯛꯁꯤꯒ ꯆꯥꯕ ꯍꯦꯛ ꯆꯥꯔꯅꯤ꯫ ꯏꯃꯥ, ꯉꯥ ꯇꯥꯎꯔꯒ ꯊꯣꯡꯕꯗꯨꯗ ꯌꯣꯡꯆꯥꯛꯁꯤꯅ ꯐꯖꯅ ꯃꯀꯛ ꯃꯀꯛ ꯀꯛꯑꯒ ꯍꯥꯞꯄꯅꯤ, ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯍꯥꯎꯅ ꯁꯨꯔꯅꯤ." "ꯌꯥꯔꯦ, ꯄꯦꯜꯂꯦ, ꯅꯪꯒꯤ ꯌꯣꯡꯆꯥꯛ ꯃꯊꯦꯜꯗꯣ ꯉꯁꯤꯗꯤ ꯇꯧꯔꯛꯀꯅꯨ." "ꯏꯃꯥ, ꯁꯤꯗꯕꯨ ꯆꯥꯒꯦꯅ ꯌꯣꯡꯆꯥꯛꯁꯦ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯏꯅꯤ, ꯆꯥꯕꯗꯤ ꯑꯗꯨꯝ ꯆꯥꯅꯤ ꯅꯣꯏꯁꯨ, ꯉꯥꯡꯂꯤꯗꯤ ꯑꯃꯨꯛ ꯇꯣꯏꯕ." "ꯆꯥꯕꯗꯨꯗꯤ ꯆꯥ ꯇꯥꯕꯅꯤꯅꯦ, ꯑꯗꯨ ꯆꯥꯗ꯭ꯔꯗꯤ ꯑꯩꯗꯤ ꯆꯔꯥ ꯍꯦꯜꯂꯣꯏꯗ꯭ꯔꯣ? ꯌꯣꯡꯆꯥꯛ ꯑꯃ ꯏꯔꯣꯜꯂꯅꯤ, ꯌꯣꯡꯆꯥꯛ ꯑꯃ ꯁꯤꯡꯖꯨ ꯁꯨꯔꯅꯤ, ꯌꯣꯡꯆꯥꯛ ꯑꯃ ꯀꯥꯡꯍꯧ ꯉꯧꯈꯠꯂꯅꯤ. ꯁꯤꯗꯕꯨ ꯑꯩꯁꯨ ꯌꯣꯡꯆꯥꯛꯇꯣ ꯑꯗꯨꯝ ꯆꯥꯗ꯭ꯔꯗꯤ ꯀꯔꯤ ꯆꯥꯗꯧꯔꯤꯒꯦ ꯍꯥꯏꯋꯥꯅꯤ?" "ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯁꯤꯊꯕ ꯌꯥꯎꯔꯤ, ꯌꯣꯡꯆꯥꯛ ꯑꯃꯁꯨ ꯀꯣꯠꯂꯤꯅꯤ. ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ ꯌꯣꯡꯆꯥꯛꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯍꯥꯎꯔꯤꯕꯁꯤꯕꯣ." "ꯅꯪ ꯅꯁꯥ ꯈꯛꯀꯤ ꯍꯥꯎꯅꯕ ꯍꯣꯠꯅꯕꯗꯅꯦ, ꯂꯩꯃꯤꯟꯅꯕ ꯑꯩꯈꯣꯏꯗꯤ ꯌꯣꯡꯆꯥꯛ ꯃꯅꯝꯅ ꯍꯥ ꯇꯧꯔꯤꯅꯤ ꯏꯕꯦꯝꯃ." "ꯍꯥꯎꯖꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ, ꯁꯥ ꯉꯥ ꯆꯥꯒꯗꯕꯒꯤ ꯃꯍꯨꯠꯇ ꯌꯣꯡꯆꯥꯛꯁꯦ ꯑꯣꯏꯅ ꯑꯗꯨꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯖꯒꯦ." "ꯑꯗꯣ ꯏꯃꯥ, ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯛꯏꯕ ꯌꯣꯡꯆꯥꯛꯁꯦ ꯌꯦꯡꯉꯨꯅꯦ, ꯃꯔꯨ ꯈꯨꯇꯣꯡꯁꯦ ꯐꯖꯔꯦꯗ ꯁꯤꯗꯤ, ꯐꯅꯕꯨ ꯇꯥꯡꯂꯝꯂꯅꯤ. ꯅꯪꯅ ꯅꯍꯥꯟ ꯃꯈꯩ ꯐꯤ ꯁꯥꯗꯨꯅ ꯇꯨꯡꯁꯤꯜꯂꯤꯕ ꯁꯦꯜ ꯃꯈꯩꯁꯦ ꯌꯣꯡꯆꯥꯛ ꯂꯩꯕꯗ ꯂꯣꯏꯔꯝꯃꯅꯤꯅꯦ, ꯍꯥ?" "ꯁꯦꯜꯒꯤ ꯋꯥꯕꯨ ꯏꯃꯥ, ꯑꯃꯨꯛ ꯇꯥꯜꯂꯒ ꯐꯪꯕꯗꯨꯕꯨ ꯂꯣꯏꯒꯦ ꯂꯣꯏꯁꯅꯨ." ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯄꯥ ꯆꯥꯎꯕꯁꯨ ꯆꯪꯂꯛꯂꯝꯃꯤ꯫ "ꯏꯄꯥꯒꯤ ꯅꯨꯡꯁꯤ, ꯅꯪ ꯌꯣꯡꯆꯥꯛ ꯑꯃꯨꯛ ꯂꯩꯔꯕ꯭ꯔꯥ? ꯍꯥ, ꯏꯃꯨꯡꯁꯦ ꯌꯣꯡꯆꯥꯛꯅ ꯋꯥꯏ ꯆꯥꯏꯔꯦꯅꯦ." "ꯕꯥꯕꯥ, ꯆꯥꯅꯕꯅ ꯂꯩꯔꯛꯏꯁꯦ, ꯋꯥꯏ ꯆꯥꯏꯅꯕ ꯅꯠꯇꯦ. ꯅꯣꯏꯅ ꯃꯔꯣꯜ ꯑꯃ ꯌꯦꯡꯁꯤꯟꯕꯅꯦ." "ꯌꯦꯡꯁꯤꯟꯕ ꯅꯠꯇꯦꯅꯦ, ꯆꯥꯔꯤꯗꯣ ꯍꯦꯟꯃꯜꯂꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ. ꯌꯨꯝꯊꯪꯅꯕꯒꯁꯦ ꯂꯩꯕ ꯑꯃꯠꯇ ꯉꯝꯂꯝꯂꯔꯣꯏ ꯍꯥꯏꯕꯅꯤꯅꯦ." "ꯉꯝꯗ꯭ꯔꯒꯅ ꯃꯌꯨꯝ ꯍꯦꯛ ꯍꯣꯡꯖꯈ꯭ꯔꯁꯅꯤ, ꯃꯣꯏꯁꯨ ꯆꯥꯏ ꯉꯥꯛꯇꯅꯤ, ꯆꯞ ꯃꯥꯟꯅꯩ. ꯑꯗꯨꯗ ꯑꯩꯅ ꯈꯔ ꯍꯦꯟꯕꯩ ꯋꯥꯅꯤ." "ꯃꯥꯅꯒ ꯆꯨꯝꯁꯤꯜꯂꯝꯗꯨꯅ ꯆꯪꯈ꯭ꯔꯦꯅꯦ ꯃꯁꯦ." ꯊꯕꯥꯅ "ꯉꯥꯡꯅꯕꯁꯨꯅꯦ ꯁꯨꯛꯌꯥ ꯌꯥꯗꯦ ꯃꯄꯥ. ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯁꯥꯎꯖꯤꯟꯅꯗꯨꯅ ꯆꯔꯥ ꯍꯦꯜꯂꯒ ꯇꯨꯝꯈ꯭ꯔꯒ ꯑꯍꯤꯡꯗ ꯃꯇꯣꯝꯇ ꯌꯣꯡꯆꯥꯛ 13 ꯁꯤꯡꯖꯨ ꯆꯨꯔꯒ ꯆꯥꯔꯝꯃꯤꯅꯦ ꯍꯥꯏꯕ." "ꯀꯔꯤ? ꯌꯣꯡꯆꯥꯛ 13 ꯆꯥꯏ ꯍꯥꯏꯕ? ꯌꯣꯡꯆꯥꯛ ꯌꯥꯝ ꯄꯥꯝꯕ ꯃꯤ 10ꯒꯤ ꯌꯣꯡꯆꯥꯛ ꯁꯔꯨꯛ ꯃꯇꯣꯝꯇꯅ ꯆꯥꯕ ꯉꯝꯕ ꯅꯆꯥꯅꯨꯄꯤꯅꯤꯍꯦ." "ꯑꯗꯨꯕꯨꯗꯤ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯁꯟ ꯃꯄꯤ ꯑꯃꯨꯕꯤꯗꯨꯅ ꯆꯤꯛꯇꯅ ꯀꯞꯄꯗꯨ ꯌꯥꯗꯕꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯌꯣꯡꯆꯥꯛ ꯎꯠꯂꯒ ꯊꯦꯝꯂꯤꯗꯨꯗꯤ." "ꯆꯨꯝꯃꯤꯅꯦꯍꯦ, ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯋꯥꯕꯗꯣ ꯀꯞꯄꯇꯣ ꯌꯥꯗꯕꯒꯤ." "ꯄꯤꯛꯂꯤꯉꯩꯗꯒꯤꯅꯦ ꯑꯗꯨꯝ ꯄꯥꯝꯂꯛꯑꯕꯅꯤ, ꯆꯥꯎꯔꯒ ꯑꯃꯨꯛ ꯍꯦꯟꯖꯤꯜꯂꯛꯄꯒꯤ ꯋꯥꯅꯤ." "ꯃꯁꯤ ꯑꯩꯅ ꯈꯟꯕꯗ ꯅꯪ ꯅꯆꯥꯅꯨꯄꯤꯁꯦ ꯃꯤꯔꯣꯜꯂꯤꯉꯩꯗ ꯃꯤꯅ ꯌꯣꯡꯆꯥꯛ ꯆꯥꯕ ꯎꯔꯒ ꯆꯥꯅꯤꯡꯕꯅ ꯅꯇꯤꯟꯒ ꯇꯥꯔꯒ ꯆꯥꯕꯗꯤ ꯐꯪꯗꯕꯒ ꯌꯥꯎꯈꯤꯕ꯭ꯔꯣ?" "ꯇꯥꯅꯤꯡꯗꯦꯗ ꯃꯄꯥ,
ꯀꯔꯤ ꯋꯥꯍꯪꯅꯣ ꯑꯗꯨꯗꯤ? ꯑꯗꯨꯗꯤ ꯅꯆꯥꯅꯨꯄꯥꯅ ꯁꯥ ꯌꯦꯟ ꯆꯥꯕ ꯑꯍꯥꯎꯕꯗ ꯆꯥꯕ ꯄꯥꯝꯂꯤꯕꯁꯤꯅ ꯃꯈꯣꯏ ꯃꯄꯥꯅ ꯃꯤꯅ ꯆꯥꯕ ꯎꯔꯒ ꯇꯤꯟ ꯇꯥꯔꯨꯕꯒꯤ ꯑꯣꯏꯒꯗ꯭ꯔꯥ? ꯍꯣꯏ, ꯅꯆꯥꯅꯨꯄꯥꯅ ꯑꯍꯥꯎꯕ ꯆꯥꯕ ꯄꯥꯝꯂꯤꯕꯁꯤꯗꯤ ꯁꯤꯡꯂꯤꯕꯅꯤꯅꯦꯍꯦ ꯃꯃꯥ. ꯍꯥꯎꯇꯕ ꯆꯥꯅꯤꯡꯕ ꯃꯤꯕꯨ ꯀꯅꯥ ꯂꯩꯒꯦ? ꯅꯈꯣꯏꯅ ꯃꯥꯅ ꯆꯟꯅꯗꯅ. ꯍꯣ ꯌꯥꯔꯦ, ꯉꯥꯡꯗꯅ ꯑꯃꯨꯛ ꯂꯩꯕꯤꯔꯅꯨ. ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯗꯅꯦ ꯊꯕꯛꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯃꯤꯟꯅꯁꯤ ꯂꯥꯛꯑꯣꯁꯦ. ꯄꯣꯛꯂꯛꯄꯗꯒꯤ ꯁꯤꯗꯧꯔ ꯅꯨꯃꯤꯠ ꯐꯥꯎꯕ ꯊꯕꯛ ꯁꯨꯏ ꯍꯥꯏꯕꯗꯨꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ. ꯑꯣ, ꯅꯪꯅ ꯅꯠꯇꯦꯁꯦ, ꯑꯩꯁꯨ ꯁꯣꯔꯤꯕꯅꯤ. ꯐꯝꯆꯥ ꯆꯥꯗꯨꯅ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯖꯕꯩ ꯋꯥꯅꯦ, ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ. ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯣꯏꯅ ꯊꯕꯛ ꯈꯔ ꯁꯨꯕꯁꯤꯅꯅꯦ ꯍꯦꯟꯅ ꯐꯔꯤꯕꯅꯤꯅꯦ ꯅꯨꯄꯥ. ꯀꯨꯏꯔꯦꯗ ꯁꯨꯃꯥꯏꯅ ꯊꯦꯝꯗꯅ ꯅꯪꯅ ꯑꯃꯨꯛ ꯊꯕꯛ ꯁꯨꯍꯜꯂꯛꯂꯤꯕꯁꯦ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯅꯨꯡꯁꯤꯊꯣꯏꯒꯤ ꯏꯃꯨꯡꯗ ꯃꯈꯣꯏ ꯃꯔꯤ ꯆꯥꯛ ꯆꯥꯔꯤ. ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯧꯄꯥ ꯅꯨꯄꯥꯅ, ꯈꯝꯕꯅ, ꯇꯧꯔꯦꯗꯣ ꯑꯃꯨꯛ ꯑꯩꯈꯣꯏ ꯌꯦꯟꯖꯥꯡꯁꯦ. ꯑꯩ ꯇꯜꯂꯦꯍꯦ ꯏꯃꯥ. ꯑꯩꯅ ꯑꯩꯈꯣꯏ ꯆꯦꯗ ꯆꯥꯛ ꯊꯣꯡꯍꯟꯒꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯨꯡꯁꯤꯇꯣꯝꯕꯤꯅ, ꯀꯔꯤ? ꯆꯥꯕ ꯐꯪꯂꯤꯕꯗꯣ ꯅꯔꯥꯏꯕꯛꯇꯣ ꯐꯔꯕꯅꯤ ꯈꯪꯂꯕ꯭ꯔꯥ? ꯏꯁ, ꯆꯥꯛ ꯊꯣꯡꯅꯕ ꯃꯤꯒ ꯈꯜꯂꯗꯅ. ꯑꯩꯅ ꯊꯣꯡꯕꯁꯦ ꯆꯥꯅꯤꯡꯗ꯭ꯔꯒꯅ ꯅꯇꯨ ꯊꯤꯔꯣ, ꯑꯗꯨꯒ ꯇꯣꯉꯥꯟꯅ ꯍꯦꯛ ꯆꯥꯈ꯭ꯔꯣ ꯏꯕꯨꯡꯉꯣ. ꯊꯕꯥꯅ, ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ ꯅꯨꯡꯁꯤ. ꯑꯉꯥꯡꯁꯤꯅ ꯑꯗꯨꯈꯛ ꯍꯥꯏꯖꯕꯁꯤꯗ ꯅꯪꯅ ꯁꯥꯎꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯨꯡꯁꯤꯊꯣꯏꯅ, ꯁꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣ? ꯅꯣꯏꯗꯤꯅꯦ ꯅꯆꯥꯅꯨꯄꯥꯗ ꯋꯥ ꯑꯝꯇ ꯍꯥꯏꯕ ꯌꯥꯔꯣꯏ. ꯀꯟꯈꯠꯇꯣꯏꯒꯤ ꯑꯃꯨꯛꯇꯣꯏꯕ. ꯅꯆꯥꯅꯨꯄꯥꯈꯛ ꯅꯨꯡꯁꯤꯕ ꯑꯣꯏꯅ ꯇꯧꯔꯗꯅ. ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ? ꯌꯣꯡꯆꯥꯛ ꯃꯔꯨ ꯌꯥꯝ ꯆꯥꯃꯟꯗꯅ ꯃꯀꯣꯛ ꯑꯁꯤ ꯂꯩꯈꯠꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ ꯅꯪ. ꯈꯝꯕꯅ, ꯑꯗꯨꯅꯤ ꯏꯃꯥ, ꯁꯤꯕꯨ ꯌꯦꯟꯖꯥꯡꯅꯤ. ꯀꯥꯡꯁꯣꯏ ꯊꯣꯡꯕꯁꯤꯁꯨ ꯌꯣꯡꯆꯥꯛ ꯊꯥꯛꯑꯦꯕ. ꯁꯤꯡꯖꯨ ꯑꯃꯁꯨ ꯁꯨꯏ, ꯀꯣꯠꯂꯒꯁꯨ ꯆꯥꯏ. ꯌꯣꯡꯆꯥꯛꯀꯤ ꯌꯣꯡꯆꯥꯛ ꯉꯥꯛꯇ. ꯀꯣꯛꯀ ꯉꯥꯎꯔꯦꯗ ꯑꯩ. ꯍꯩ ꯑꯄꯪꯕ, ꯀꯥꯡꯁꯣꯏꯗ ꯌꯣꯡꯆꯥꯛ ꯊꯥꯛꯄ ꯅꯠꯇꯦ. ꯌꯣꯡꯆꯥꯛ ꯀꯥꯡꯁꯣꯏꯗ ꯉꯥ ꯊꯥꯛꯄ, ꯈꯪꯉꯕ? ꯆꯥꯅꯤꯡꯗ꯭ꯔꯒꯗꯣ ꯑꯩ ꯂꯣꯏꯅ ꯆꯥꯊꯣꯛꯀꯦ. ꯊꯕꯥꯅ, ꯆꯥꯛꯀꯁꯦ ꯄꯟꯗꯅ ꯁꯤꯗꯧꯔꯦꯅꯦꯍꯦ. ꯇꯨꯃꯤꯟꯅ ꯉꯥꯛꯇ ꯆꯥꯎ ꯀꯩꯗꯧꯒꯦ? ꯅꯨꯡꯁꯤꯊꯣꯏꯅ, ꯕꯥꯕꯥ, ꯀꯩꯅꯣ ꯌꯣꯡꯆꯥꯛ ꯃꯔꯨ ꯊꯥꯗꯔꯤꯗꯣ? ꯄꯦꯜꯂꯕ. ꯀꯥꯡꯁꯣꯏ ꯃꯍꯤ ꯍꯩꯕꯗ ꯃꯍꯤ ꯇꯥꯔꯛꯇ꯭ꯔꯦ. ꯌꯣꯡꯆꯥꯛ ꯃꯔꯨ ꯉꯥꯛꯇ ꯑꯣꯏꯅ ꯍꯩꯊꯔꯛꯑꯦꯅꯦ. ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄ ꯌꯥꯗ꯭ꯔꯣ? ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯁꯤꯗ ꯈꯨꯜꯂꯒ. ꯁꯦ, ꯁꯅꯥꯅꯦ ꯁꯅꯥ. ꯈꯝꯕꯅ, ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯌꯣꯡꯆꯥꯛꯇ ꯆꯣꯞꯄꯤ ꯍꯥꯏꯁꯤꯅꯤ. ꯅꯊꯧ ꯅꯠꯇꯦ. ꯆꯣꯞꯅꯤꯡꯉ ꯆꯣꯞꯅꯤ, ꯆꯣꯞꯅꯤꯡꯗ꯭ꯔ ꯇꯣꯛꯅꯤ. ꯆꯥꯔꯤꯗꯤ ꯅꯪꯁꯨ ꯉꯁꯥꯏꯗꯒꯤ ꯁꯨꯛꯂꯦꯞ ꯂꯦꯞꯇꯦ. ꯆꯥꯛ ꯆꯥꯛꯈꯨꯝ ꯑꯃ ꯍꯨꯞꯄ ꯈꯨꯗꯤꯡꯒꯤ ꯃꯔꯨ ꯑꯃꯃꯝ ꯑꯗꯨꯝ ꯌꯥꯎꯏꯅꯦ. ꯏꯆꯦ, ꯑꯩꯅ ꯆꯥꯔꯤꯁꯦ ꯆꯥꯅꯤꯡꯗꯅ ꯆꯥꯕ ꯅꯠꯇꯦ. ꯁꯤ ꯍꯨꯟꯗꯣꯛꯄꯗ ꯏꯆꯦꯅ ꯉꯥꯡꯒꯗꯕ ꯃꯌꯥꯝꯗꯣ ꯇꯟꯗꯅ ꯆꯥꯔꯤꯕꯅꯤ. ꯅꯨꯡꯁꯤꯊꯣꯏ ꯉꯁꯤꯁꯨ ꯂꯧꯔꯣꯛꯈꯣꯜꯗꯒꯤ ꯃꯥꯟꯖ ꯀꯧꯕ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥꯗꯨꯒ ꯎꯅꯕ ꯊꯣꯛꯂꯛꯀꯗꯕꯒꯤ ꯐꯤꯖꯣꯜ ꯍꯣꯡꯂꯤ. ꯃꯆꯥꯅ ꯑꯗꯨꯝꯅ ꯇꯧꯕ ꯎꯕꯗ ꯃꯃꯥ ꯊꯕꯥꯅ ꯃꯆꯥꯗ ꯍꯪꯂꯛꯂꯝꯃꯤ. ꯏꯃꯥꯒꯤ ꯅꯨꯡꯁꯤꯌꯦ, ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯇꯧꯔꯦ ꯅꯪꯅ? ꯅꯐꯤ ꯅꯔꯣꯜꯒ ꯑꯃꯨꯛ ꯍꯣꯡꯂꯤꯕꯗꯨꯅ ꯌꯣꯡꯆꯥꯛ ꯂꯩꯕ ꯆꯠꯇꯣꯏꯔꯣ? ꯍꯥ? ꯆꯠꯈꯤꯅꯨ. ꯉꯔꯥꯡ ꯂꯩꯔꯛꯄꯒꯤ ꯌꯥꯝ ꯂꯩꯔꯤꯀꯣ. ꯑꯁ, ꯏꯃꯥ, ꯑꯗꯨ ꯅꯠꯇꯦꯕ. ꯇꯥ ꯃꯥꯟꯖꯗꯣ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯇꯥ ꯀꯨꯟꯖꯣꯗꯣ ꯄꯥꯎ ꯆꯦꯜꯂꯛꯑꯦꯌꯦ. ꯑꯗꯨꯒꯤ ꯊꯣꯛꯎꯒꯦ ꯇꯧꯕꯅꯦꯕ. ꯏꯁ, ꯃꯅꯝꯗꯨꯅ ꯍꯣꯔꯦꯟ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯆꯅꯤꯍꯦ ꯅꯪ. ꯍꯦ ꯁꯣꯔꯤ ꯕꯨꯡꯉꯣ, ꯍꯣꯔꯦꯟꯗꯤ ꯄꯥꯈꯪꯒꯤ ꯃꯃꯥꯡꯗ ꯅꯨꯡꯁꯤꯠꯇꯗꯤ ꯈꯥꯏꯗꯣꯛꯄꯤꯔꯛꯇꯕꯤ. ꯀꯔꯤꯅꯣꯅꯦꯍꯦ ꯑꯃꯨꯛ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯅ? ꯀꯩꯁꯨ ꯅꯠꯇꯦ ꯏꯃꯥ, ꯑꯩ ꯊꯣꯛꯑꯦꯀꯣ. ꯅꯨꯡꯁꯤꯊꯣꯏꯁꯨ ꯊꯣꯛꯂꯛꯂꯝꯃꯤ. ꯃꯥꯟꯖꯁꯨ ꯍꯥꯟꯅ ꯅꯨꯡꯁꯤꯊꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯥꯟꯖꯅ, ꯅꯨꯡꯁꯤꯊꯣꯏ, ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯝ ꯀꯨꯏꯔꯛꯏꯁꯤꯅ? ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯅꯪ ꯌꯦꯡꯕꯗ ꯋꯥꯔꯕꯅꯤ. ꯑꯌꯥ, ꯇꯥ ꯃꯥꯟꯖ, ꯀꯥꯏꯗ ꯌꯣꯡꯆꯥꯛ ꯆꯔꯣꯡꯅꯣ ꯅꯪꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯗꯨꯕꯣ? ꯃꯤꯅ ꯍꯪꯉꯤꯒꯁꯦ ꯈꯨꯝꯕꯒꯤ ꯃꯍꯨꯠꯇ ꯌꯣꯡꯆꯥꯛ ꯎꯕꯗ ꯃꯥꯅ ꯊꯣꯛꯑꯕ ꯑꯃ ꯍꯦꯛꯇ ꯉꯥꯡꯉꯛꯏꯅꯦ. ꯀꯥꯏꯗꯩꯅꯣ ꯍꯥꯏꯔꯒ? ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯍꯧꯕ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤꯗꯣ ꯍꯟꯗꯛꯇꯤ ꯌꯥꯝ ꯄꯥꯟꯗ꯭ꯔꯦ. ꯑꯗꯨꯗ ꯂꯣꯏꯅꯁꯨ ꯍꯦꯛꯇꯣꯛꯑꯕ. ꯅꯪꯅ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯏꯕꯗꯨꯗ ꯅꯪꯒꯤ ꯑꯃ ꯄꯤꯒꯦꯅ ꯄꯨꯔꯛꯄꯅꯤ. ꯑꯁ, ꯇꯥ ꯃꯥꯟꯖ, ꯅꯪꯁꯦ ꯅꯨꯡꯁꯤꯍꯦ ꯑꯋꯣꯏꯕ. ꯌꯨꯝꯗꯗꯤꯅꯦ ꯑꯩꯈꯣꯏ ꯃꯤꯈꯩꯁꯤꯅ ꯂꯩꯕꯒꯤ ꯑꯃꯨꯛ ꯉꯥꯡꯉꯤ, ꯆꯥꯕꯒꯤ ꯑꯃꯨꯛ ꯉꯥꯡꯉꯤ. ꯀꯣꯛꯒ ꯉꯥꯎꯕ ꯖꯥꯠꯅꯤꯗ. ꯍꯦꯟꯃꯟꯗꯅ ꯇꯧꯔꯤꯕ ꯑꯣꯏꯔꯝꯅꯤ. ꯅꯁꯥꯒꯗꯣ ꯌꯣꯡꯆꯥꯛ ꯃꯅꯝ ꯆꯦꯜꯂꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯅꯪ ꯑꯃ. ꯌꯣꯡꯆꯥꯛ ꯃꯅꯝꯕꯨ ꯀꯩꯗꯧꯒꯦ? ꯃꯤꯅ ꯆꯥꯅꯗꯕ ꯍꯤꯟꯖꯥꯡꯂꯣ ꯁꯤꯕꯣ? ꯋꯥꯗꯣ ꯉꯥꯡꯂꯁꯨ ꯑꯁꯣꯝꯗ ꯑꯣꯟꯊꯣꯛꯑꯒ ꯉꯥꯡꯉꯣ. ꯑꯩ ꯅꯪꯅ ꯑꯣꯟꯁꯤꯜꯂꯒ ꯋꯥ ꯉꯥꯡꯂꯛꯄꯗꯅꯦ ꯁꯣꯔ ꯊꯤꯡꯉꯦꯕ. ꯁꯣꯔ ꯇꯠꯂꯒ ꯁꯤꯗꯧꯔꯤ. ꯀꯔꯤ? ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯍꯥ? ꯀꯔꯤ ꯊꯣꯛꯑꯦꯅ? ꯌꯥꯝꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯄꯥꯝꯂꯒꯅ ꯑꯇꯣꯞꯄ ꯌꯣꯡꯆꯥꯛ ꯆꯥꯗꯕꯤ ꯑꯃ ꯊꯤꯔꯨꯔꯣ. ꯑꯁ, ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯕ. ꯅꯪꯁꯤꯁꯨꯅꯦ ꯁꯥꯎꯒꯜꯂꯤꯍꯦ. ꯋꯥ ꯑꯝꯇ ꯍꯥꯏꯕ ꯌꯥꯗꯦ.
Pakhang amana leisabi unaba laaga mangondo anchilaga wangang lakanu namthi haibasidabu saurida leisabi kana lege Adudi khangbodo ngamdabagi haiba aise yongchak pambi yalaga makhongda phambado aduga chapmani aina ngasaidagi khanglibase nangna kayam nungsiradana ha khari ka bo phuri tumaga ningtham thada humang manam namba pakhang asi haiduna nungsithoi sauna phuk haugalakpada nungsit amuk khaidokre Helai nangse laitaba ka chaba hingmani aina ngasai ni yumdagi thoglamdaida sidadi tawhanbirakanu haidana kayaram khuramjakhibaneba manam sida selasu aina ne dum khanglani ni repeat manam sida ne jelasu aina ne dum khanglani ni manam sida kaina doctor he yara nungsito nangi sidi yam hen maliko to gyawna to bomalida sibu aina to gyawna to gadro ha soibani khanglabase yam nganglakan khangpham to patumina dum khangu ai su khangi bani aina ngasi nangi nanakta laklibasibu nungsi wari saba laklibro natraga manam namthiba khangba laklibro gyan tadre dai nangi se ai biyam usidaba mali chatlo yare ai su chalagi amuk hanane ai gi nakta gamta lakan oi chutke hairasu nasana tomda satkhone yongchak to thanamo pokino sidi puni asok phajabasibu nangna aigi ne haidana puraga aina karigi pudana satoiba aduga ne nang simadi khangjok ngasi dagi ai khoi ani loinarabani nangna hairaga aini hekta yagadra ha nangbu ne chahi chupa ma yongchak pijadana aigi nakta thamba haibase aigi wasakni nungsithoi sauna yongchak charongduma makhuna konduna halaklami machanupi na nupa unani haidana sekhraga yongchak charong ama konduna changlakpaduda hangli koinu tawreisina nangbu manja lai haidana thokibadaine aduga unarudrabo amuk yongchak oina kolaga halaiduna ima ayam sauninga halaibazani wayang anglakanu ko sauning labadi sauraga dum ko khalak pakai doge haibanida yongchak to muk leiraktrasu ima yongchak sa ina leirakba natteba tamanjana pirakpani makhoida palina heena karino ne hojik matamgi pakhang leisabi singsibo nungsi khudol pinababu yongchak oina pinaraklaba ima ipema khara leiradi ngari morokasu khudol oina pinarakpasu kana khangbano ima nang aingonda ne yam chakpa mal thai nei ma di leisari ngaida pabana khudol ga amanta piraktro likhraba nangi na pasina aingonda kaidagi khudol piraktoino sor honba phau khai dana holaga leirapasida ima magi manja haiba haming manam namba nupaduna ne aibu nam thikai ka hairibani ngasi aina haidro pakhang unaba chatpada mina manam nam thirani haidana nama aina ngangba haibase yam laude banangna ima nupa una daurena aina pamjaba sajaningbase jara no hairo aidi maga kainarasu yai nupa ba kaino nupa gi nupa ngaktani adubune yongchak zadabadi songam hengam jaroi nasaktuna di yam phajabanina phajai kaino nangondagi dama ama heli nongmasu makhoi yum thangnaba aduda sakhi kaubi mau ama leirami sakhi gi manakta magi mata thoinu sulaklami thoinuna sakhiya kaidauramino nangbo sakina thoino nang lairo jango kaisu tawdeda sum leiramini nangbu kai leige sum laklibro hangam se charam te hege haidana laklibani ai khoi gi inkhol ne na tawribaduna ne henjang charam te hingningai leiteba sakina adogibo chaning bakandane kok he yolo thoinuna as sakhiya nangi inkhol gi mana masing singse onthok na bu phakreda aidi onthok na bu kalak chakre ai wani ai khoi nu pa na ne inkhol sidani adum semduna leirabani sakhiya noi inkhol se mana masing di yam phai hai babu manam sidi kainom nida asuk nam thiri sibu kamai tawrino ba hoi be ma thangna badane leisabi yongchak chabi ama leiriye makhoi dagi lakliba manam ni moi dagi pairakpa manam sina ai khoi ne yongchak masak uba yadre handuk na dawri hen ti hen maliko sidia ai khangba ngamdreda asai dagi khanglam di bani adubu ai khangba ngamdre ba mawa nai ba khangni ga thajadre ai di thaina ba ngam banati
ꯌꯣꯡꯆꯥꯛ ꯃꯅꯝꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯅꯝꯊꯤꯈ꯭ꯔꯕ ꯈꯔ ꯍꯥꯏꯌꯨꯀꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯈꯥꯡꯗꯨꯅ ꯂꯩꯔꯗꯤ ꯅꯈꯣꯏꯅꯦ ꯅꯨꯡꯉꯥꯏꯐꯝꯒ ꯑꯃꯠꯇ ꯈꯪꯉꯔꯣꯏꯕ ꯈꯪꯗꯦ ꯅꯤꯡꯊꯝ ꯊꯥꯅꯤ ꯀꯥꯏꯅꯒꯅꯦ ꯁꯨꯃꯥꯡꯗ ꯆꯥꯛ ꯊꯥꯡꯗꯣꯛꯑꯒꯅꯦ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯉꯥꯔꯦꯟꯒ ꯆꯥꯕꯗꯣ ꯁꯨꯡꯐꯪ ꯍꯦꯛ ꯐꯪꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯅꯦ ꯑꯩ ꯑꯣꯏꯔꯗꯤꯅꯦ ꯂꯩꯕꯒ ꯉꯝꯖꯔꯔꯣꯏ ꯅꯪ ꯑꯣꯏꯕꯒꯤ ꯈꯥꯡꯂꯒ ꯂꯩꯕꯩ ꯋꯥꯅꯤ ꯍꯣꯏ ꯏꯕꯦꯝꯃ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯕꯨ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯀꯥꯏ ꯆꯠꯂꯒ ꯂꯩꯔꯨꯅꯤ ꯑꯗꯨꯅꯅꯦ ꯑꯗꯨꯝ ꯈꯥꯡꯕ ꯇꯥꯕ ꯍꯥꯏꯗꯨꯅꯤ ꯊꯣꯏꯅꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯁꯈꯤ ꯌꯥꯝꯅ ꯁꯥꯎꯅ ꯅꯨꯡꯁꯤꯊꯣꯏ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯁꯈꯤꯅ ꯃꯤ ꯂꯩꯕ꯭ꯔꯣ ꯀꯅꯥ ꯂꯩꯒꯦ ꯌꯨꯝꯁꯤꯕꯣ ꯃꯤ ꯑꯃꯇ ꯂꯩꯇ꯭ꯔꯣ ꯅꯨꯡꯁꯤꯊꯣꯏꯅ ꯀꯩ ꯍꯥꯏꯒꯦ ꯏꯅꯝꯃ ꯅꯪ ꯂꯩꯔꯝꯕ ꯌꯥꯝ ꯐꯔꯦ ꯅꯨꯡꯁꯤꯊꯣꯏ ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯃꯅꯝꯁꯦ ꯀꯃꯥꯏ ꯇꯧꯕꯅꯣ ꯍꯥ ꯑꯩꯈꯣꯏ ꯂꯩꯕ ꯉꯝꯗ꯭ꯔꯦꯅꯦ ꯀꯩꯅꯣ ꯏꯅꯝꯃ ꯃꯅꯝꯒꯤꯕꯨ ꯑꯩꯈꯣꯏꯗ ꯍꯥꯏꯕ ꯑꯃꯨꯛ ꯂꯥꯛꯄꯤꯔꯤꯁꯤꯕꯣ ꯃꯅꯝꯁꯤꯕꯨ ꯑꯩꯈꯣꯏꯅ ꯐꯥꯖꯤꯜꯂꯒ ꯊꯝꯕ ꯌꯥꯕ꯭ꯔꯣ ꯐꯥꯕ ꯌꯥꯗꯦ ꯍꯥꯏꯗꯅꯁꯨ ꯌꯥꯝ ꯍꯦꯟꯃꯟꯕꯒꯤꯅꯤꯅꯦ ꯂꯥꯛꯂꯤꯕꯁꯦ ꯌꯨꯝꯂꯛꯇ ꯂꯩꯔꯕꯗꯤ ꯃꯤꯒꯤꯁꯨ ꯈꯔ ꯈꯜꯂꯣ ꯅꯁꯥꯗꯒꯤ ꯈꯜꯂꯅꯣ ꯆꯥꯕ ꯊꯛꯄꯗ ꯈꯔꯁꯨ ꯌꯦꯡꯂꯒ ꯆꯥꯔꯗꯤ ꯐꯒꯗꯕ ꯆꯥꯅꯤꯡꯕ ꯆꯥꯗꯅ ꯃꯤꯒꯤ ꯑꯃꯨꯛ ꯈꯜꯂꯒ ꯆꯥꯅꯤꯡꯗꯕ ꯆꯥꯔꯒ ꯂꯩꯒꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯑꯃꯥꯡꯁꯪ ꯑꯁꯤꯅ ꯃꯤꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟ ꯃꯅꯥꯛꯁꯤꯗ ꯍꯦꯛ ꯊꯝꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯏꯃꯨꯡꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄ ꯉꯝꯗ꯭ꯔꯦꯅꯦ ꯏꯕꯦꯝꯃ ꯅꯣꯏ ꯀꯅꯥꯅ ꯃꯤꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯁꯨꯃꯥꯡ ꯑꯣꯏꯖꯧ ꯍꯥꯏꯒꯦ ꯑꯩꯈꯣꯏꯗꯤꯅꯦ ꯁꯥꯐꯝ ꯊꯣꯛꯄꯒꯤ ꯁꯥꯕ ꯌꯥꯕ ꯖꯒꯥꯗ ꯁꯥꯖꯕ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯃꯅꯝꯁꯦ ꯈꯪꯂꯛꯄ ꯉꯝꯗꯦ ꯈꯔ ꯌꯦꯡꯉꯒ ꯆꯥꯎ ꯊꯤꯕꯣꯡ ꯂꯥꯎ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯀꯔꯤ ꯑꯗꯨꯒ ꯍꯥꯏꯔꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤꯅꯦ ꯌꯣꯡꯆꯥꯛ ꯃꯔꯨ ꯕꯥꯇꯤꯟ ꯑꯃ ꯆꯥꯒꯦ ꯈꯪꯅꯤ ꯆꯥꯅꯤꯡꯉ ꯆꯥꯎ ꯑꯗꯨꯒ ꯁꯤꯃꯗꯤ ꯍꯥꯏꯕꯤꯔꯝꯒꯦ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯒ ꯃꯅꯤꯡ ꯊꯣꯡꯗꯅꯦ ꯍꯦꯛ ꯊꯣꯛꯂꯛꯑꯒ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯨꯝꯃꯒꯅꯦ ꯅꯥꯎꯔꯤꯅ ꯀꯥꯞꯄꯛꯄ ꯉꯝꯗ꯭ꯔꯕ ꯁꯈꯤ ꯏꯃꯤꯡ ꯍꯣꯡꯒꯦꯍꯦ ꯁꯈꯤꯗꯨ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯤ ꯂꯩꯁꯥꯕꯤꯅꯤ ꯀꯥꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯊꯤꯕꯣꯡ ꯂꯥꯎꯕꯁꯤꯕꯨ ꯀꯅꯥ ꯍꯧꯅꯒꯦꯕ ꯃꯁꯤꯗꯅꯦ ꯈꯤꯇ ꯊꯨꯅ ꯃꯋꯥ ꯅꯥꯏꯈ꯭ꯔꯗꯤ ꯐꯒꯗꯕꯅꯤ ꯑꯗꯨꯁꯨ ꯈꯪꯉꯣꯏꯅꯤ ꯀꯅꯥꯅꯕꯨ ꯄꯥꯝꯕꯤꯗꯣꯏꯅꯣ ꯁꯛꯇꯥꯁꯤꯒ ꯅꯨꯡꯁꯤꯊꯣꯏꯅ ꯃꯅꯦꯝꯕꯣꯛꯀ ꯇꯤꯟꯅ ꯌꯥꯗꯕꯤ ꯃꯥꯅ ꯑꯩꯈꯣꯏ ꯏꯃꯨꯡꯗꯒ ꯆꯪꯉꯛꯑꯒ ꯈꯠꯅꯕꯒ ꯍꯧꯔꯗꯅ ꯃꯁꯦ ꯐꯣꯏꯗꯠꯂꯗꯤ ꯃꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯣꯏ ꯆꯥꯅꯤꯡꯉꯒ ꯆꯥꯅꯤ ꯃꯊꯧ ꯀꯔꯤ ꯂꯩꯔꯗꯅ ꯈꯨꯟꯖꯥꯏ ꯑꯃꯗꯝ ꯆꯥꯊꯣꯛꯀꯦ ꯅꯨꯡꯁꯤꯊꯣꯏ ꯉꯁꯤꯁꯨ ꯃꯈꯣꯏ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯑꯗꯨꯗ ꯌꯣꯡꯆꯥꯛ ꯂꯩꯕ ꯃꯥꯒꯤ ꯃꯇꯥ ꯑꯃꯒ ꯂꯥꯛꯂꯝꯃꯤ ꯊꯥꯖꯅ ꯂꯩꯁꯨ ꯂꯩꯈ꯭ꯔꯦꯍꯦ ꯅꯪꯒꯤ ꯌꯣꯡꯆꯥꯛꯁꯦ ꯑꯣꯏꯕ ꯀꯃꯥꯏꯅꯕꯨ ꯆꯥꯕꯅꯣ ꯈꯪꯗꯦꯕ ꯅꯨꯡꯁꯤꯊꯣꯏꯅ ꯂꯩꯇ꯭ꯔꯗꯤ ꯀꯩꯅꯣ ꯏꯇꯣꯝꯇ ꯌꯣꯡꯆꯥꯛ 12 ꯁꯤꯡꯖꯨ ꯁꯨꯔꯒ ꯂꯣꯏꯅ ꯆꯥꯕ ꯉꯝꯃꯤ ꯏꯕꯦꯝꯃ ꯑꯁ ꯀꯤꯕꯨ ꯀꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯈꯨꯖꯥꯗꯨꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ 5 ꯆꯥꯕꯗ ꯌꯣꯡꯆꯥꯛ 3ꯈꯛ ꯁꯤꯡꯖꯨ ꯁꯨꯕꯗꯨ ꯐꯥꯎ ꯆꯥꯕ ꯂꯣꯏꯕ ꯉꯝꯗꯦꯕ ꯅꯪꯒꯤ 3ꯗꯨꯗꯤꯅꯦ ꯀꯩꯁꯨ ꯅꯠꯇꯦ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕꯗ ꯌꯣꯡꯆꯥꯛ ꯍꯤꯡꯅ ꯀꯣꯠꯂꯤ ꯑꯗꯨꯅꯅꯦ 4-5 ꯑꯗꯨꯝ ꯀꯣꯠꯂꯒ ꯆꯥꯕ ꯉꯝꯃꯤ ꯑꯩꯗꯤ ꯍꯤꯡꯆꯥꯕꯤꯒ ꯆꯞ ꯃꯥꯟꯅꯩꯍꯦ ꯅꯪꯁꯦ ꯑꯗꯣ ꯅꯪ ꯇꯥ ꯀꯥꯎꯕꯒ ꯍꯟꯗꯛ ꯁꯥꯎꯅꯩ ꯍꯥꯏꯗꯨꯕꯨ ꯀꯩꯒꯤꯅꯣ ꯈꯪꯗꯦꯗ ꯅꯨꯡꯁꯤ ꯇꯥ ꯀꯥꯎꯕꯗꯣ ꯍꯟꯗꯛ ꯃꯔꯛꯇꯤ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ ꯌꯥꯝ ꯍꯣꯡꯉꯦ ꯑꯩꯕꯨꯁꯨ ꯀꯌꯥ ꯈꯟꯗ꯭ꯔꯕ ꯃꯥꯜꯂꯦ ꯑꯩꯒ ꯂꯥꯞꯅꯕꯁꯨ ꯄꯥꯝꯂꯕ ꯃꯥꯜꯂꯦ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯦꯛꯇ ꯌꯥꯕ꯭ꯔꯅꯦ ꯁꯦꯜ ꯈꯔ ꯄꯥꯏꯈꯠꯂꯛꯑꯦꯅ ꯃꯤꯒ ꯎꯗ꯭ꯔꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯁꯛꯇꯥꯗꯨꯒ ꯃꯥꯒꯤ ꯁꯦꯜ ꯄꯥꯏꯈꯠꯂꯛꯅꯕ ꯍꯣꯠꯅꯕꯗ ꯅꯪꯅ ꯋꯥꯈꯤꯕꯗꯣ ꯃꯥ ꯀꯥꯎꯔꯕ꯭ꯔꯕ ꯈꯪꯗꯦ ꯏꯕꯦꯝꯃ ꯅꯨꯄꯥꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯇꯧꯅꯕ꯭ꯔꯥ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯕꯨ ꯈꯪꯗꯕ ꯀꯅꯥꯕꯨ ꯂꯩꯔꯤꯒꯦ ꯑꯗꯨꯅ ꯌꯥꯝꯅꯁꯨ ꯏꯀꯥꯏ ꯋꯥꯔꯤ ꯑꯃꯨꯛꯇꯪ ꯅꯤꯡꯊꯤꯅ ꯁꯥꯗꯣ ꯃꯥꯅ ꯀꯔꯤ ꯄꯥꯝꯂꯤꯕ ꯅꯪꯅ ꯀꯔꯤ ꯄꯥꯝꯂꯤꯕ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯃꯀꯣꯛꯇꯨꯕꯨ ꯀꯩꯅꯣꯕ ꯋꯥꯔꯤ ꯅꯤꯡꯊꯤꯅ ꯁꯥꯕꯗꯨꯗꯤ ꯂꯥꯏꯔꯗꯅ ꯑꯃꯨꯛꯇ ꯂꯥꯎ ꯎꯅꯁꯦ ꯍꯥꯏꯕꯁꯦ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯤ ꯊꯕꯛ ꯁꯪꯗꯦ ꯆꯤꯜꯂꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯌꯨꯝꯗ ꯍꯦꯛꯇ ꯆꯠꯂꯒꯅꯦ ꯃꯈꯣꯏ ꯃꯃꯥꯗꯨꯗ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯈꯨꯗꯤꯡ ꯂꯣꯏꯅ ꯍꯥꯏꯔꯒ ꯂꯣꯏꯔꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯅꯨꯄꯥꯅꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ꯭ꯔꯅꯦ ꯑꯗꯨꯁꯨ ꯌꯥꯝ ꯇꯧ ꯉꯝꯕꯤ ꯑꯃꯨꯛ ꯇꯥꯗꯣꯏꯅꯤ ꯃꯥꯏ ꯃꯑꯣꯡꯅꯅꯤ ꯀꯩꯅꯣ ꯀꯩꯗꯧꯕꯩ ꯇꯥꯗꯣꯏꯅꯣ ꯃꯄꯨꯟꯁꯤꯗꯣ ꯅꯪꯅ ꯃꯤꯔꯛ ꯇꯤꯟꯅꯕꯨ ꯍꯣꯠꯅꯕꯤꯔꯒ ꯃꯤꯔꯛ ꯇꯤꯜꯂꯒ ꯅꯪꯕꯨ ꯀꯥꯎꯒꯦ ꯁꯤꯗꯤ ꯆꯩ ꯆꯥꯒꯗꯕ ꯋꯥ ꯅꯠꯇ꯭ꯔꯣ ꯈꯪꯗꯦ ꯅꯨꯡꯁꯤ ꯑꯩ ꯀꯩꯗꯧꯒꯗꯕꯅꯣ ꯇꯥ ꯀꯥꯎꯕꯁꯦ ꯌꯥꯝꯁꯨ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯀꯔꯤꯝꯇ ꯇꯧꯕꯁꯨ ꯉꯝꯗꯦ ꯑꯩꯁꯨꯅꯦ ꯅꯍꯥꯜ ꯐꯅ ꯀꯨꯏꯔꯦ ꯇꯥ ꯃꯥꯟꯖꯒ ꯎꯅꯗꯕ ꯑꯩꯗꯤ ꯀꯥꯏꯅꯔꯒꯦ ꯈꯜꯂꯕꯅꯦ ꯑꯗꯨꯗ ꯅꯍꯥꯜꯗꯣ ꯇꯥ ꯃꯥꯟꯖꯅ ꯌꯣꯡꯆꯥꯛ ꯆꯔꯣꯛ 2 ꯄꯤꯔꯛꯏ ꯑꯗꯨꯒ ꯊꯦꯝꯃꯤ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯐꯔꯦ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝ ꯐꯩꯗ ꯇꯥ ꯃꯥꯟꯖꯅ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯥꯏꯕꯛꯁꯤꯗꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨꯍꯦ ꯃꯥꯁꯨ ꯊꯕꯛꯅ ꯌꯥꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗꯅ ꯍꯣꯏ ꯇꯨ ꯅꯪꯒꯤ ꯌꯣꯡꯆꯥꯛ ꯍꯩꯕꯗꯣ ꯄꯩꯒ ꯌꯣꯜꯂꯦ ꯂꯩꯔꯣ ꯂꯥꯛꯑꯣ
ꯅꯨꯡꯁꯤꯊꯣꯏ ꯂꯥꯛꯄꯗ ꯌꯣꯡꯆꯥꯛ ꯌꯣꯟꯕꯤ ꯍꯅꯨꯕꯤ ꯑꯃꯅ ꯀꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯁꯤꯅꯁꯨ ꯅꯨꯡꯁꯤꯊꯣꯏꯕꯨ ꯃꯁꯛ ꯈꯪꯂꯕꯅꯤ꯫ ꯏꯇꯠ ꯇꯠꯇꯅ ꯌꯣꯡꯆꯥꯛ ꯑꯗꯨꯃꯛ ꯂꯩꯕꯒꯤ ꯇꯣꯝꯕꯤꯅ "ꯏꯕꯦꯝꯃ ꯅꯨꯡꯁꯤꯊꯣꯏ, ꯏꯅꯦꯗꯒꯤ ꯂꯩꯔꯨ ꯂꯥꯛꯑꯣꯅꯦ꯫ ꯌꯥꯝ ꯐꯖꯕ ꯃꯔꯨ ꯑꯇꯣꯡꯕ ꯌꯥꯝ ꯌꯥꯎꯔꯤꯌꯦ꯫ ꯍꯦꯛꯂꯛꯄꯗꯁꯨ ꯉꯥꯏꯔꯤꯕꯅꯤ." "ꯏꯅꯦ, ꯅꯪꯁꯤ ꯌꯥꯝ ꯇꯥꯡꯉꯤꯅꯦ꯫ ꯂꯩꯁꯨ ꯑꯗꯨꯝ ꯂꯩ꯫ ꯇꯣꯏꯅ ꯂꯩꯕ ꯑꯩꯉꯣꯟꯗꯒꯤ ꯁꯦꯟꯃꯥꯡ ꯐꯨꯀꯠꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯗ." "ꯏꯃꯥ ꯏꯍꯦꯛ ꯄꯦꯝꯃ, ꯅꯪꯁꯨꯅꯦ ꯄꯪꯍꯥꯏꯗ ꯍꯦꯛ ꯍꯥꯏꯖꯤꯜꯂꯤ꯫ ꯑꯩꯅꯕꯨ ꯅꯪꯉꯣꯟꯗꯒꯤ ꯀꯌꯥ ꯂꯧꯗꯧꯔꯤꯒꯦ? ꯁꯦꯟꯗꯣꯡꯒ ꯑꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ꯫ ꯇꯦꯛꯂꯛꯄ ꯃꯃꯜꯗꯨꯅꯅꯤꯅꯦ ꯅꯪꯉꯣꯟꯗ ꯄꯤꯔꯤꯕꯁꯦ." "ꯈꯪꯖꯔꯤꯅꯦ, ꯑꯁꯦꯡꯕꯅꯤꯅꯦ ꯅꯪꯕꯣ." "ꯌꯥꯔꯤꯁꯦ ꯏꯅꯦ, ꯌꯣꯡꯆꯥꯛ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯡꯕ ꯆꯔꯣꯡꯁꯦ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ? ꯁꯤꯃ ꯂꯧꯔꯒꯦ." "Lupa 3 ꯈꯛꯇꯅꯤ. ꯂꯧꯔꯣ. ꯑꯗꯨꯃꯅ ꯌꯥꯔꯗ꯭ꯔꯣ?" "ꯌꯥꯔꯅꯤ ꯏꯅꯦ. ꯍꯌꯦꯡ ꯍꯪꯆꯤꯠ ꯑꯃꯨꯛ ꯂꯩꯒꯦ. ꯑꯗꯣ Lupa 5 ꯄꯤꯔꯒꯦꯀꯣ. ꯌꯥꯝ ꯇꯥꯡꯉꯤ." "ꯍꯩꯈ꯭ꯔ ꯄꯣꯠꯅꯤ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯤꯃ." ꯍꯣꯏ. ꯄꯤꯔꯝꯃꯣ. ꯍꯥꯎꯅ ꯆꯥꯔꯨꯔꯣꯀꯣ." "ꯍꯣꯏ, ꯏꯅꯦꯁꯨ ꯌꯣꯡꯆꯥꯛ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯁꯤꯠꯂꯣꯀꯣ." ꯑꯁꯨꯝꯅ ꯆꯍꯤ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯂꯝꯇꯥ ꯊꯥꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯏꯊꯥ ꯊꯥꯖꯗꯅ ꯌꯣꯡꯆꯥꯛꯇ ꯉꯥꯎꯖꯕꯤ ꯅꯨꯡꯁꯤꯊꯣꯏꯁꯨ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕ ꯃꯥꯟꯖꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯨꯡꯁꯤꯊꯣꯏꯅ ꯆꯦꯟꯈꯤꯕꯗ ꯃꯃꯥ ꯊꯕꯥꯗꯤ ꯀꯞꯂꯤ꯫ "ꯍꯣꯏ ꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗ ꯀꯅꯥꯅ ꯌꯣꯡꯆꯥꯛ ꯂꯩꯔꯒ ꯆꯥꯗꯣꯏꯅꯣ? ꯅꯪꯕꯨ ꯏꯃꯥ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯂꯕ꯭ꯔꯅꯦ?" ꯆꯥꯎꯕꯅ "ꯍꯩ ꯃꯃꯥ, ꯇꯥꯅꯤꯡꯗꯦꯀꯣ. ꯃꯤꯅ ꯇꯥꯔꯒ ꯀꯩ ꯈꯟꯈꯤꯅꯤ? ꯑꯉꯥꯎꯕꯤꯗꯧꯅ ꯍꯦꯛ ꯇꯧꯔꯗꯅ." "ꯀꯩꯒꯤ ꯑꯉꯥꯎꯕꯤꯅꯣ? ꯍꯥ? ꯏꯆꯥꯗ ꯅꯨꯡꯁꯤꯗ꯭ꯔꯣ? ꯊꯥꯕꯝ 19 ꯄꯨꯗꯨꯅ ꯄꯣꯛꯂꯛꯂꯤꯕꯅꯦ꯫ ꯑꯗꯨꯒ ꯉꯁꯤꯗꯒꯤꯗꯤ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯅꯤ. ꯁꯤꯗꯕꯨ ꯀꯅꯥꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣꯕ?" "ꯃꯁꯤꯗꯤ ꯅꯤꯡꯉꯣꯜ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯇꯥꯏꯕꯪꯒꯤ ꯍꯧꯅꯁꯥꯅꯤꯅꯦ. ꯀꯞꯀꯅꯨ. ꯃꯤꯅ ꯇꯥꯔꯒ ꯐꯖꯗꯦ ꯍꯥꯏꯕ." "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯏꯃꯥ ꯍꯨꯟꯗꯣꯛꯂꯝꯂꯒ ꯅꯌꯨꯝ ꯄꯥꯟꯗꯧꯔꯕꯅꯦꯕ. ꯏꯃꯥꯕꯨ ꯏꯆꯥ ꯎꯗꯅ ꯀꯃꯥꯏꯅ ꯂꯩꯍꯧꯗꯣꯏꯅꯣꯕ?" "ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯆꯥꯅꯨꯄꯤꯅ ꯃꯌꯨꯝ ꯄꯥꯟꯕꯗ ꯅꯪꯁꯨ ꯍꯦꯛ ꯌꯥꯎꯈ꯭ꯔꯣ. ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯅꯔꯦꯗꯅ." "ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯃꯁꯤ." "ꯃꯄꯥ, ꯇꯥꯅꯤꯡꯗꯦꯀꯣ. ꯅꯪꯒꯤ ꯅꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕꯒꯤ ꯋꯥꯉꯥꯡꯗꯣ ꯑꯩꯉꯣꯟꯗ ꯉꯥꯡꯂꯛꯀꯅꯨ." "ꯏꯆꯥꯕꯨ ꯀꯩꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ? ꯑꯩꯁꯨ ꯃꯄꯥꯅꯤꯅꯦ. ꯑꯗꯨꯕꯨ ꯏꯆꯥꯗꯣ ꯃꯇꯝ ꯆꯥꯔꯦ ꯈꯟꯗꯨꯅ ꯃꯥꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯃ ꯁꯦꯝꯅꯕ ꯑꯅꯧꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯍꯧꯒꯗꯧꯔꯤꯕꯅꯤꯅꯦ. ꯍꯔꯥꯎꯈꯤꯗꯦ ꯍꯥꯏꯗꯤ ꯅꯆꯥꯅꯨꯄꯤꯁꯤꯅ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯗꯅ ꯂꯩꯔꯝꯃꯗꯤ ꯅꯪꯅ ꯇꯧꯔꯤꯕ ꯁꯤꯕ ꯉꯝꯗ꯭ꯔꯦ ꯑꯃꯨꯛ ꯍꯥꯏꯅꯤꯅꯦ." "ꯆꯨꯝꯃꯤꯅꯦ. ꯏꯆꯦ ꯊꯥꯒꯣꯏꯗꯨꯁꯨ ꯃꯆꯥ ꯅꯤꯡꯉꯣꯜ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯒꯤ ꯏꯇꯠ ꯇꯠꯇꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯏꯀꯣ. ꯍꯣꯏꯗ, ꯀꯞꯄꯔꯣꯏ ꯑꯩ. ꯑꯃꯨꯛ ꯀꯞꯅꯤꯡꯉꯦꯗ. ꯍꯣꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ." "ꯑꯁ, ꯍꯩꯅꯗꯦꯍꯦ ꯑꯣꯏꯕ. ꯀꯔꯤ ꯈꯨꯀꯞ ꯆꯥꯀꯞꯅꯣ? ꯁꯤꯒꯤ ꯅꯥꯈꯤꯕꯁꯤ ꯃꯉꯥꯏ. ꯃꯃꯥ, ꯅꯪ ꯌꯥꯝ ꯍꯦꯟꯖꯤꯜꯂꯤꯀꯣ." "ꯀꯔꯤ? ꯑꯩꯕꯨ ꯍꯩꯅꯗꯦ ꯀꯥꯏꯅꯒ ꯍꯥꯏꯔꯤꯅꯦ? ꯃꯆꯤꯟ ꯑꯁꯤꯅ ꯆꯤꯟꯊꯤꯕ! ꯊꯥꯏꯅ ꯅꯪ ꯅꯠꯇ꯭ꯔꯣ ꯑꯩꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯂꯩꯈꯤꯕꯗꯣ?" "ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯨ? ꯅꯆꯥꯅꯨꯄꯥ ꯂꯩꯈꯤꯕꯅꯤꯅꯦꯍꯦ. ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯣ? ꯍꯅꯨꯔꯛꯄꯗꯨꯗ ꯉꯥꯎꯔꯕ ꯀꯩꯅꯣ?" "ꯑꯁꯦꯡꯕ ꯍꯥꯏꯔꯗꯤ ꯅꯃꯥꯏꯗꯣ ꯏꯀꯥꯏꯔꯝꯃꯅꯤꯅꯦ ꯅꯪ. ꯍꯅꯨꯕꯅꯤ ꯀꯥꯏꯅꯒ ꯅꯨꯡꯁꯤꯗꯕꯅ ꯈꯥꯔꯦ." "ꯑꯣ ꯏꯃꯥꯒꯤ ꯅꯨꯡꯁꯤ, ꯏꯆꯥ ꯂꯩꯇ꯭ꯔꯗꯤ ꯏꯃꯨꯡꯁꯦ ꯍꯥꯟꯅꯒꯨꯝ ꯌꯣꯡꯆꯥꯛ ꯃꯅꯝꯁꯨ ꯅꯝꯃꯔꯣꯏꯗꯣ. ꯅꯪꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗꯨꯗ ꯌꯣꯡꯆꯥꯛ ꯆꯥꯕꯒ ꯐꯪꯗꯧꯔꯤꯕ꯭ꯔꯣ ꯏꯃꯥꯒꯤ ꯅꯨꯡꯁꯤ?" "ꯀꯞꯍꯧꯔꯣ ꯅꯪ. ꯑꯩꯅꯦ ꯑꯍꯜ ꯑꯃꯅꯤꯗ ꯍꯥꯏꯔꯨꯈꯤꯒꯦ. ꯃꯃꯥꯅꯤꯅ ꯋꯥ ꯑꯃꯇ ꯃꯦꯟ ꯇꯥꯅꯒꯗꯕꯁꯦ ꯁꯣꯅꯣ ꯆꯨꯕꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ." ꯆꯌꯣꯜ 2ꯒꯤ ꯃꯇꯨꯡꯅꯤ꯫ ꯅꯨꯡꯁꯤꯊꯣꯏꯁꯨ ꯃꯥꯒꯤ ꯑꯄꯣꯛꯄꯅ ꯆꯦꯜꯂꯨꯔꯕꯤ ꯃꯆꯥꯅꯨꯄꯤ ꯀꯨꯏꯅ ꯊꯝꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯊꯨꯅ ꯂꯨꯍꯣꯡꯈꯤꯔꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯜꯕ ꯅꯨꯃꯤꯠꯇꯅꯤ ꯅꯨꯡꯁꯤꯊꯣꯏ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯅꯦꯝ ꯑꯃꯗꯤ ꯃꯀꯨꯕꯨ ꯀꯧꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯊꯣꯏꯅ "ꯕꯥꯕꯥ, ꯏꯃꯥ, ꯆꯥꯛ ꯂꯣꯏꯔꯦ. ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤꯔꯥ?" ꯊꯣꯏꯕꯅ "ꯍꯣꯏ. ꯊꯤꯔꯝꯃꯣ ꯆꯪꯉꯛꯑꯒꯦ." ꯅꯨꯡꯁꯤꯊꯣꯏꯁꯨ ꯆꯪꯂꯛꯇꯨꯅ ꯆꯥꯛꯇꯣ ꯑꯃꯨꯛ ꯊꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯅꯦꯝꯒ ꯃꯀꯨꯒꯁꯨ ꯆꯪꯂꯛꯂꯝꯃꯤ꯫ "ꯀꯔꯤ ꯍꯦꯟꯖꯥꯡꯅꯣꯅꯦ ꯏꯃꯧꯒꯤꯁꯤꯕꯣ?" "ꯕꯥꯕꯥ, ꯌꯣꯡꯆꯥꯛ ꯏꯔꯣꯝꯕꯅꯤ." "ꯍꯩꯁ, ꯌꯣꯡꯆꯥꯛ ꯃꯔꯨ ꯃꯌꯥꯝꯁꯤꯗꯤ ꯃꯃꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯅꯦ." "ꯅꯠꯇꯦ ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯒꯤ ꯏꯔꯣꯝꯕꯁꯤꯕꯨ ꯌꯣꯡꯆꯥꯛ ꯀꯌꯥꯗꯤ ꯍꯦꯛ ꯍꯥꯞꯄꯤ?" "ꯕꯥꯕꯥ, ꯌꯣꯡꯆꯥꯛ 10ꯗꯪꯅꯤꯗ." "ꯍꯥ? 10ꯗꯪꯅꯤ ꯍꯥꯏꯕ?" ꯂꯂꯤꯇꯥꯅ "ꯇꯁ!
ꯏꯃꯧꯁꯤꯗꯤ ꯏꯃꯥꯅ ꯍꯦꯛ ꯄꯥꯝꯖꯕꯗꯣ ꯊꯣꯛꯑꯦꯍꯦ ꯅꯨꯡꯉꯥꯏꯔꯦ ꯊꯣꯏꯕ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯃꯅꯝ ꯑꯃ ꯈꯥꯡꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯉꯩꯁꯤꯗ ꯑꯅꯤꯃꯨꯛ ꯁꯨꯗꯧꯔꯕ ꯅꯨꯡꯉꯥꯏꯗꯧꯔꯤꯗ ꯀꯔꯤꯅꯣ ꯃꯄꯥ ꯅꯪꯅ ꯃꯔꯣꯝ ꯑꯃꯨꯛ ꯁꯣꯜꯂꯤꯗꯨꯅ ꯅꯪꯒꯤ ꯑꯗꯨꯒꯤ ꯅꯋꯣꯡꯗꯨꯅꯦ ꯑꯩꯅ ꯌꯥꯝ ꯁꯥꯎꯅꯤꯡꯂꯤꯁꯦ ꯎꯈ꯭ꯔꯄꯣꯠꯅꯤ ꯆꯥꯔꯤꯕ ꯆꯥꯛꯇꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯥꯒꯤꯗꯦ ꯍꯥꯏꯗꯤ ꯃꯤꯒꯤ ꯆꯤꯇ꯭ꯔꯒꯨꯞꯇ ꯌꯦꯡꯗꯨꯅ ꯍꯦꯛ ꯂꯩꯔꯗꯅ ꯅꯪꯕꯨ ꯀꯩ ꯑꯣꯏꯗꯅ ꯅꯪꯉꯣꯜꯗ ꯌꯦꯡꯗꯣꯏꯅꯣ ꯃꯤꯠꯃꯥꯡꯁꯤꯗ ꯐꯝꯖꯤꯜꯂꯒ ꯂꯩꯔꯕꯅꯤꯅ ꯑꯗꯨꯝ ꯎ ꯇꯥꯕ ꯇꯥꯔꯕ꯭ꯔ ꯃꯧ ꯅꯃꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯑꯁꯤꯅꯤ ꯑꯗꯨꯝ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯈꯠꯅꯕꯗ ꯑꯗꯨꯝ ꯍꯧꯔꯒ ꯂꯩꯗꯣꯏꯅꯤ ꯏꯃꯧ ꯏꯕꯦꯝꯃ ꯉꯥꯡꯅꯔꯤꯕꯁꯦ ꯅꯪꯁꯨ ꯇꯥꯔꯤꯅꯤ ꯅꯈꯣꯏ ꯅꯄꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯔꯅꯦ ꯅꯨꯡꯁꯤꯊꯣꯏꯗꯨ ꯃꯅꯦ ꯃꯀꯨ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯇꯨꯅ ꯂꯩ ꯂꯂꯤꯇꯥ ꯑꯃꯨꯛꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯏꯃꯧ ꯅꯨꯄꯤꯁꯤꯗꯤ ꯅꯪꯁꯨꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯑꯗꯨꯕꯨꯅꯦ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤ ꯉꯥꯡꯕ ꯁꯛꯄ ꯀꯔꯤꯁꯨ ꯀꯣꯏꯅꯗꯅ ꯄꯉꯥꯡꯗ ꯉꯥꯡꯅꯕꯅꯤ ꯃꯗꯨ ꯅꯪꯁꯨ ꯑꯗꯨꯃꯛ ꯀꯔꯤꯁꯨ ꯈꯟꯒꯅꯨꯀꯣ ꯍꯣꯏ ꯏꯃꯥ ꯏꯕꯨꯡꯉꯣꯗꯤ ꯀꯔꯣꯝꯗ ꯂꯩꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯌꯨꯝꯗꯒ ꯑꯃꯠꯇ ꯂꯩꯕ ꯎꯗꯦꯅꯦ ꯕꯥꯕꯥ ꯃꯥꯗꯣ ꯊꯪꯅꯕ ꯈꯨꯜꯗ ꯃꯥꯒꯤ ꯃꯔꯨꯞ ꯑꯃꯒ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯒꯗꯕ ꯂꯩ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯂꯂꯤꯇꯥꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯒꯤꯅꯦ ꯍꯦꯛ ꯆꯠꯄꯨ ꯆꯠꯈ꯭ꯔꯕ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕ ꯍꯦꯛꯇ ꯈꯪꯗꯕꯅꯤ ꯑꯗꯣ ꯅꯪꯅ ꯈꯔ ꯉꯥꯡꯉꯨꯀꯣ ꯀꯩꯅꯣ ꯃꯃꯥ ꯅꯪꯒꯤ ꯋꯥꯉꯥꯡꯗꯣ ꯅꯆꯥ ꯅꯨꯄꯥꯁꯤꯁꯦ ꯑꯩꯗꯧꯅ ꯅꯨꯄꯤꯅ ꯉꯝꯕ ꯑꯣꯏꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔോ ꯀꯩꯅꯣ ꯃꯄꯥ ꯅꯨꯄꯤꯅ ꯉꯝꯕ ꯍꯥꯏꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯏꯆꯥ ꯅꯨꯄꯥꯁꯦ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯕꯅꯤ ꯅꯪꯅ ꯉꯝꯅꯕ ꯁꯦꯟꯅꯒꯗꯕꯅꯤ ꯇꯧꯕꯇꯕꯨ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯁꯨ ꯅꯨꯡꯁꯤꯗꯕꯗꯤ ꯌꯥꯗꯦꯀꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯌꯥꯔꯦ ꯆꯥꯛꯇꯣ ꯆꯥꯔꯣ ꯋꯥꯊꯤ ꯉꯥꯡꯕꯅꯤ ꯃꯤ ꯋꯥ ꯉꯥꯡꯕꯅꯦ ꯍꯥꯏꯔꯗꯤ ꯄꯥꯝꯖꯈ꯭ꯔꯕ ꯃꯁꯤꯗꯤꯅꯦ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯄꯣꯛꯄꯗꯒꯤ ꯌꯥꯎꯔꯛꯂꯕ ꯊꯕꯛꯅꯦ ꯑꯗꯨꯅ ꯈꯔ ꯄꯥꯝꯖꯔꯦ ꯀꯩꯅꯣ ꯈꯪꯗꯦ ꯅꯨꯡꯁꯤꯗꯕꯅ ꯅꯨꯡꯁꯤꯊꯣꯏꯁꯨ ꯈꯨꯝꯐꯝ ꯈꯪꯗꯦ ꯑꯗꯨꯃꯛ ꯅꯣꯛꯇꯨꯅ ꯂꯩ ꯅꯣꯡꯃꯁꯨ ꯅꯨꯡꯁꯤꯊꯣꯏ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯐꯝꯃꯤ ꯃꯥꯟꯖꯅ ꯅꯨꯡꯁꯤ ꯅꯪꯁꯦ ꯑꯩꯈꯣꯏꯗ ꯂꯩꯕꯗꯒꯤ ꯅꯣꯡꯃꯒꯤ ꯁꯨꯝ ꯅꯨꯡꯁꯤꯈꯠꯂꯛꯑꯦꯕꯣ ꯑꯩꯗꯤ ꯅꯨꯡꯁꯤꯗꯤ ꯍꯥꯏ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯨꯛꯌꯥ ꯌꯥꯕꯤꯗꯦꯅꯦ ꯅꯪꯅ ꯀꯩ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯍꯣ ꯌꯣꯡꯆꯥꯛ ꯉꯔꯥꯡꯗꯒꯤ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯑꯝꯇ ꯍꯦꯛꯄꯤꯌꯣ ꯍꯥꯏꯔꯤꯗꯅ ꯍꯦꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯁꯅꯥ ꯁꯥꯕꯤꯌꯨ ꯐꯤꯔꯣꯜ ꯑꯇꯥꯡꯕ ꯂꯩꯕꯤꯌꯨ ꯍꯥꯏꯕꯁꯨ ꯅꯠꯇꯕꯗꯨꯕꯣ ꯌꯣꯡꯆꯥꯛ ꯍꯦꯛꯎꯈꯛ ꯍꯥꯏꯕꯗꯨꯕꯣ ꯑꯗꯨꯅꯦ ꯑꯗꯣ ꯇꯥꯃꯥꯟꯖꯁꯨ ꯌꯥꯝ ꯅꯨꯡꯁꯤꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯑꯗꯨꯝ ꯌꯥꯏꯌꯦꯕ ꯁꯤꯗꯕꯨ ꯌꯥꯖꯒꯦꯅ ꯅꯪꯁꯦ ꯏꯅꯥꯛꯇ ꯊꯝꯂꯤꯅꯤ ꯈꯪꯂꯕ꯭ꯔꯥ ꯍꯣ ꯈꯪꯖꯩꯌꯦ ꯑꯗꯣ ꯍꯦꯛꯎ ꯂꯥꯛꯑꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯦꯛꯀꯦꯗꯅ ꯇꯜꯂꯦ ꯍꯧꯖꯤꯛ ꯍꯦꯛꯎ ꯂꯥꯛꯑꯣ ꯂꯥꯛꯑꯣꯕ ꯁꯤ ꯍꯧꯒꯠꯂꯣ ꯁꯤꯗꯅꯤꯅꯦ ꯌꯥꯗꯕ ꯍꯦꯛꯇ ꯉꯝꯗꯕ ꯍꯣꯏ ꯂꯥꯛꯑꯣ ꯅꯨꯃꯤꯗꯥꯡꯅꯤ ꯅꯨꯡꯁꯤꯊꯣꯏꯅ ꯌꯣꯡꯆꯥꯛ ꯑꯃ ꯏꯔꯣꯜꯂꯤ ꯌꯣꯡꯆꯥꯛ ꯑꯃ ꯀꯥꯡꯍꯧ ꯉꯧꯔꯤ ꯌꯣꯡꯆꯥꯛ ꯑꯃꯁꯨ ꯁꯤꯡꯖꯨ ꯆꯥꯏ ꯃꯅꯤ ꯃꯃꯧꯒꯤ ꯆꯥꯛꯂꯨꯛꯇ ꯌꯣꯡꯆꯥꯛ ꯀꯣꯠꯂꯒ ꯆꯥꯅꯕ ꯈꯔꯁꯨ ꯊꯝꯃꯤ ꯊꯣꯏꯕꯅ ꯃꯃꯥꯒ ꯏꯃꯧꯒꯒꯤ ꯌꯣꯡꯆꯥꯛꯀꯤ ꯃꯊꯦꯜꯁꯤꯗꯤ ꯏꯃꯥꯏ ꯍꯥꯏꯗꯨꯅꯤ ꯑꯣꯟꯊꯣꯛꯅꯁꯨ ꯄꯥꯝꯈ꯭ꯔꯕꯣꯏꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯌꯣꯡꯆꯥꯛꯁꯦ ꯃꯥꯟꯖꯅ ꯑꯁꯦꯡꯕ ꯆꯞ ꯍꯦꯛ ꯑꯩꯗꯤ ꯈꯟꯕꯅꯤ ꯃꯥꯂꯦꯝꯁꯤꯗ ꯑꯩꯈꯣꯏ ꯏꯃꯥꯃꯨꯛ ꯌꯣꯡꯆꯥꯛ ꯄꯥꯝꯕ ꯃꯤ ꯂꯩꯔꯝꯂꯣꯏꯅ ꯑꯗꯨꯕꯨ ꯃꯃꯧ ꯅꯨꯄꯤꯁꯤꯁꯨ ꯃꯅꯦꯝꯕꯣꯛꯀ ꯅꯪꯅ ꯍꯦꯟꯗꯤ ꯑꯩꯅ ꯇꯥꯗꯦꯅ ꯇꯧ ꯂꯩꯔꯝꯃꯤ ꯅꯨꯡꯁꯤꯊꯣꯏꯅ ꯕꯥꯕꯥ ꯑꯩꯗꯤꯅꯦ ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯌꯣꯡꯆꯥꯛ ꯃꯔꯨꯅ ꯄꯨꯛ ꯊꯟꯅꯕ ꯑꯗꯨꯝ ꯆꯥꯕ ꯉꯝꯅꯤ ꯂꯂꯤꯇꯥꯅ ꯍꯩꯃꯥ ꯏꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯆꯥꯕ ꯉꯝꯅꯤꯅ ꯈꯜꯂꯝꯂꯤꯕꯅꯤ ꯑꯗꯣ ꯑꯃꯨꯛꯇꯪ ꯆꯥꯔꯒ ꯌꯦꯡꯁꯤꯔꯣ ꯃꯥꯟꯖꯅ ꯑꯗꯨ ꯆꯥꯕ ꯅꯨꯃꯤꯠꯇꯣ ꯏꯃꯥꯅ ꯑꯩꯈꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯛ ꯃꯀꯣꯟꯁꯤꯗꯔ ꯁꯟ ꯃꯀꯣꯟꯗꯔ ꯀꯩꯅꯣꯝ ꯂꯦꯎ ꯏꯃꯨꯡꯗꯒ ꯑꯃꯠꯇ ꯆꯪꯀꯅꯨ ꯍꯥꯏꯒꯨꯝꯗꯅ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯅꯃꯥꯅ ꯆꯥꯛꯀꯤ ꯕꯥꯈꯟ ꯑꯃ ꯈꯟꯕꯤꯔꯒꯦ ꯑꯗꯨꯗ ꯌꯣꯡꯆꯥꯛ ꯄꯟꯊꯥꯁꯦ ꯅꯈꯣꯏ ꯑꯅꯤ ꯍꯦꯛ ꯂꯩꯔꯒꯦꯔꯣ ꯄꯥꯕꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯅ ꯈ꯭ꯋꯥꯏ ꯐꯔꯅꯤ ꯀꯔꯤ ꯏꯃꯧ ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯔꯤꯒꯤ ꯆꯠꯆꯔꯨꯅꯤ ꯍꯥꯏꯒꯦ ꯌꯥꯝꯕꯅ ꯃꯍꯥ ꯍꯩꯅꯕꯤꯗ꯭ꯔꯒꯅꯅꯦ ꯅꯈꯣꯏ ꯅꯄꯥꯅ ꯆꯥꯗꯨꯝꯅꯦ ꯂꯄꯥꯛꯇꯔ ꯆꯤꯡꯗꯔ ꯀꯩꯅꯣꯝ ꯍꯦꯛ ꯂꯩꯖꯈ꯭ꯔꯣ ꯇꯣꯝꯕꯅ ꯅꯨꯄꯤ ꯅꯈꯣꯏꯅ ꯆꯥꯎꯕꯁꯦ ꯆꯥꯎꯈ꯭ꯔꯦꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯂꯩꯁꯤꯜꯂꯦ ꯅꯈꯣꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯒꯁꯨ ꯑꯃꯨꯛ ꯁꯥꯎꯕꯤꯒꯦ ꯍꯥꯏꯕ ꯑꯗꯨꯒ ꯅꯨꯄꯥ ꯑꯩꯈꯣꯏꯒꯁꯦ ꯍꯦꯛꯇ ꯇꯥꯟꯕ ꯉꯝꯃꯤꯅꯦ ꯍꯣ ꯃꯈꯣꯏ ꯃꯄꯥꯁꯨꯅꯦ ꯃꯊꯪ ꯃꯄꯣꯛꯇꯗꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯄ ꯉꯝꯕ ꯑꯣꯏꯕꯤꯌꯣ ꯅꯠꯇ꯭ꯔ ꯏꯃꯧ ꯏꯕꯦꯝꯃ ꯃꯥꯟꯖꯅ ꯃꯥ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯒꯤ ꯕꯣꯔꯗꯣ ꯑꯝꯇ ꯄꯤꯕꯤꯌꯨꯗꯅ ꯅꯪꯉꯣꯟꯗꯅꯅꯦ ꯅꯪꯒꯤ ꯅꯨꯄꯤꯁꯤꯗꯤ ꯍꯦꯛ ꯄꯤꯍꯜꯂꯣ ꯍꯥꯎꯈ꯭ꯔꯦꯗ ꯌꯣꯡꯆꯥꯛ ꯃꯔꯨꯁꯤꯅ ꯍꯥꯎꯕꯁꯦ ꯅꯨꯡꯁꯤꯊꯣꯏꯅ ꯏꯃꯥ ꯑꯩꯗꯣ
ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯇꯣꯡꯕ ꯀꯣꯠꯂ ꯆꯥꯕꯁꯦ ꯁꯤꯁꯨ ꯌꯥꯝ ꯍꯥꯎꯏꯕꯣ ꯌꯣꯡꯆꯥꯛ ꯌꯥꯎꯔꯗꯤ ꯆꯥꯛꯀꯁꯦ ꯌꯥꯝ ꯆꯪꯉꯤ ꯃꯥꯟꯖꯅ ꯉꯁꯥꯏ ꯃꯈꯩ ꯃꯔꯣꯜ ꯊꯣꯛꯂꯝꯗꯕꯁꯦ ꯌꯣꯡꯆꯥꯛ ꯍꯦꯛꯄ ꯂꯥꯛꯑꯕ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯤ ꯅꯠꯇ꯭ꯔꯥ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯅꯨꯡꯁꯤꯊꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯈꯤꯔꯝꯃꯤ